Minority community Kuki Naga Anigi Marakta Thokliba Erang Athubada peace talk Touduna Loishanbiyu haina Minority Students Association MSA Manipurgi General Secretary CH Fayasna Thadorakpa Gerald Amana Fongdorakli. Gerald asina hai ikangkangaudana karigumba kharadagi minority furup maraktagi Kuki Naga Anigi litanda lairiba khunja singna ungkhatnaduna okaningdaba thokdok kaya thokhanduna yummai thaba amadi khuchukhulai kaya sizinaduna amang ata thokhanliba asi Athubada nakananimaki leader sing faminaduna peace talk tawbiduna warishin tawbiyu. English ngani kulhumdogi megi tang ahumdagi haurakhiba kanglupki irangna Manipur asi khamthengna waduna lairibani. Masibu fanaba hanagi fibamda hanjinduna santi laknaba anauba laingak semdana hotnariba chairakasida asigumlaba irang thorakpa haiba asi thamoi sokna nungaitaba fongdokchari. Tungi yumbiral oirakadaba satra satri kaya ikoi kuidana pangthokadariba kosem amadi bosemgi examgi preparation tawduna leigadaba matamda ayumai chakpagi awaba nongmai makholgi akiba pokhanba haiba asi akan mamongda MSA na condemn tawi. Nauna semlakliba laingak asina responsibility lawbiduna Athubada litan prajagi kanglup animak faminahanduna stock tawbiduna hanagum khunja singadu nungsi chanana laiminahanbiyo haiduna MSA Manipur na haizeri aduga micham praja ngaknaba atopa state gi lengbirakliba Central Forces singna asigumba irang asibu control tawba ngamdaba haiba asi angak popok pagaloinana akoi singa sibu Manipur dagi hanan bikro haiduna lengakta appeal tarakli.